Jong Michael Dedi Kanglup ani yum amana amagi mai thanari. Paimol Kuki village the yum taramanga tangkul Sangkhalok village ki yum kaya mai thakre. Manipur the khundari ba naga amasung Kuki khulai paiba masal gi marakta lan si lep lairoi dori. Kamjong district lomda Kanglup ani asigi khulda amana amade attack tawnaduna yum mai thanari. Kamjong district ki Sasat police station dagi awang nongpok maikaida kilometer nifu mangarom chalaga leiba Paimol Kuki village tanga sinumidung matung pungkai chatpada masakhang daba mayoi kayamarum sangsilatuna attack tawkre sakhang daba singaduna khul adugi yum taramanga mai thadoklam le hairi yum mai tharam laba Paimol Kuki village asi Indo Myanmar border gi pillar number 113 manakta leibani state asida thokliba tangdu laita daba phim masin maram oraga Paimol Kuki village ki khunja singdi hana na mapam adu thadoktuna Assam Rifles na hangba relief camp ta sangja famlodun leiribani hariba Assam Rifles ki post adu asi village haibadudani mafam aduda 11 IRB gi post ama lei khuladu gi yum ayamba tumna mai chakre haujigle moriba haibabu khuladu gi church adu khaktamang ai haure hairi thajabya ba mafam dagi phangba pauna hai Kuki khulde attack tawsinduna yum taramanga mai thakraba matungda madugi laman singba manba mong amada sakhangdaba miyoi kya amana Sangkhalok tangkul village tasu attack tawduna yum nipal mai tharamle hariba Sangkhalok tangkul village asi Indo Myanmar border pillar number 101 gi maya da leibani aduga thogdok thokriba matamadu chawrakna nungthil pung amaga minute nifu mangarom tarakpada oigani hairi security force na khut hanbadagi yum pummakti mai thaba ngamkhidre chawrakna yum taret rom di kanba ngamhore pausin makha tana hai Sangkhalok amasung paikhogi marakta leiba huimain thaina dasu sakhangdaba sing attack tawraktuna yum taret amasung mai thakre thogdok ahummak asida miyoi amata asokapan thokibagi paudi leite yum mai thanabagi thogdok asiga mari leinana police na FIR ama lokhutuna thijinba haure hairi Kuki Jo Council ki member oibadagi tokle haina Mar Inpui na fongdokre Mar Inpui na Kuki Jo Council KZC ki member oiba tokle haina Mar Inpui General Headquarter na ngasi KZC ki president da aiba cherol ma pidun khangankre Mar Inpui gi General Secretary Emmanuel Pulamte amasung President Reverend Rose Infimate na khuriek piraga KZC ki president da pisim ki cherol aduna hai April 13 ta pangthokiba taramanga suba Mar Inpui Assembly da lokiba warep matung ina KZC ki member oiba toknana bo thorang lokhalakpani Manipur ta khundariba Jonalak tribe singi common political platform ama oigani haina thajarubadagi Mar Inpui na KZC da yaukibani adubu Kuki Jo Council ki thabak thorum sing kopna yengsiluba matamda Jonalak tribe thoksadabagi mami ama tabu uraki common political platform ama ohengani haina thajarubagi wangmada thabak torokpadagi Mar Inpui na Kuki Jo Council ki member oiba toknanaba warep lorpani Mar Inpui na apunbagi oiba political ki pandam phangnanaba phirep handokpa leite haina palladun cheroladun hai matung tarakpada tasengba political platform ama semgatnabagi matangda wari sananaba thorang lokhalakpada Mar Inpui na soidana saruk yagani Payeng da khulngak laga lairamba pambai na luchingba UNLF ki kangbusu laingak na puthokre Imphal West District ki Phayeng chingda laiba pambai na luchingba United National Liberation Front UNLF ki Sani Marfu Tara Mari Suba Battalion lokthok laga Manga Suba Manipur Rifles amadi Tara Suba ARB na sinkre Nongsumda laiba lalolup asigi Sani Marfu Tara Humdoi Suba Marching Battalion ngarang puthokraba matung ngasi Phayeng chingda laiba pambai na luchingba UNLF MP gi lanmi sing puthorakpada Phayeng gi khunja singna cheng khuya amamam piduna pangal thona handana mathau taurunaba yaifa mangol pinaki ngasi puthokiba Sani Marfu Tara Mari Battalion ki lanmi singadu matam khargi oina hangliba yaithibelokol da leiba lalolup asigi kemta leigani amadi ngarang chatkiba nongsumgi Sani Marfu Tara Humdoi Marching Battalion ki lanmi singaduna Ingorok Battalion da leigani hairi MP ki lanmi sing puthokiba adugi matangda Phayeng miyamna center amadi state lengangna sathargliba thong adubu penda fongdoraki State Force na maud syllabusu kadai pawa miyambo ngak senba ngamgadoribage haiba wahang asi hangnarakle mi chaba ngamba Kuki singdi laingak asina kankatuna thamle lailon wifi Central Force na Kuki militant chamarom question runa thamlabasu phabagi mahut makok thongbagi order ni haiduna Kuki militant sing adu thadoki asigumba laingak ki pangduba thong asi miyamna yaningde High School ki Ojana Higher Secondary ki lairik taklambada angakwa poi Manipuri Students Federation MSF na lisangsin sangsinru lakpa academic campaign aikhoi lairik ningthina tamsi haiba campaign asigi manung chana ngasi MSF ki akhanaba team amana Yumnam Huidrom Higher Secondary School da yangsinba chatpada High School ki Ojana Higher Secondary ki mahiroi sing lairik takpi tambiramba si angakwa poi haina Lubasina Tadorpa Cherolaman Hairi Cherol Sinhai Lisingani Kunmathoida High School ki thakta leramba school Taramapal Higher Secondary ki thakta upgrade tawkiba school singi manungda
Yumnam Huidrom Higher Secondary, Eastern Ideal Higher Secondary School amadi Wabagai Higher Secondary School da ngasi yengsin bachutki. Yengsin khongchat aduda high school phawbada leiba mahiroi singda takpi tambigadaba primary teacher mapan, science graduate teachers taruk amadi arts graduate teacher mapan punna oja kunmari asigi manungda tarukna contract oja taranithoi punna taranipalna utilize oina lakpa oiramki. Haribo oja sing asina higher secondary gi mahiroi sing takpi tambirambasi angakpa poi hairi.